ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕꯗꯨꯅꯦ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕꯁꯤ ꯂꯩꯔꯦ ꯉꯥ ꯉꯧꯕ ꯑꯃꯅꯦ ꯁꯤꯡꯖꯨ ꯈꯤꯇꯪ ꯑꯃꯒ ꯌꯥꯎꯔꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯕꯨ ꯍꯟꯅ ꯊꯥꯒꯠꯆꯕ ꯂꯣꯏꯅꯅ ꯏꯀꯣꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯃꯅꯤꯟꯒ ꯐꯣꯡ ꯐꯣꯡ ꯀꯥꯏꯕꯅꯤ ꯊꯣꯡꯕꯗꯤ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯑꯩ ꯁꯥꯟꯅꯕ ꯍꯜꯂꯛꯄꯗꯤ ꯃꯥꯅ ꯂꯣꯏ ꯂꯩꯕꯤꯔꯝꯃꯦ 와, 고아우리야. ꯌꯥꯝ ꯆꯝꯅ ꯇꯧꯔ ꯁꯤꯡꯖꯨꯁꯤꯒ ꯆꯥꯅꯩ
ꯉꯥ ꯆꯥꯕꯁꯦ ꯃꯔꯨ ꯌꯥꯝ ꯄꯪꯒꯟꯕꯅꯦ ꯑꯩꯁꯦ ꯃꯍꯤ ꯅꯝꯕꯗꯩꯗꯤ ꯀꯌꯥꯗ ꯍꯩꯅꯗꯕꯅꯦꯕ ꯑꯗꯣ ꯃꯍꯤ ꯅꯝꯅ ꯆꯥꯔꯣ ꯉꯁꯤꯗꯤ ꯐꯖꯅ ꯇꯧꯔꯕꯅꯦ ꯈꯨꯍꯥꯎꯁꯤꯗ ꯂꯣꯏꯗ꯭ꯔꯥ ꯃꯍꯤꯒ ꯐꯖꯅ ꯅꯝꯃꯦ ꯁꯤꯗꯤ
Bom para Sao bây giờ lùi em nó mà thằng nhớ lúc xin nó bắt đầu game mà thằng video nó ngoài vẫn bỏ rồi